Loyalam E-PAO tabi bakutima po hitram susmitana namitangi po pizari aham da pantabi headline. Tamenglong District ki Daibangzang da Kukila Lobalub anigi marakta no may kap na bagi thulukta miyoy mga sire. Bangalore da Manipur gi Nupi ama Yaona Nupi ani digi lupa crore taramari hen bagi koken DIR na Chenkhre. Search operation da Kangpopi District ki mafam ani digi khulai kaya marum Chenkhre. Sandona Pijari. Tamenglong District ki Dabaizang da Kukilal Hawalub anigi marakta nomay kap na bagi thodokta miyoy mga sire. Ngasi ayuk angan beda khulai paiba Kukilal Hawalub anigi marakta nomay kap na bagi thodok thokpadagi Kukilal Hawalub amagi miyoy mga laikhidre hari. Pauche asina thazaba yaba mafamdagi phangba paugi matung inadi nomay kap na bagi thodok adu nungba subdivision gi manung chanba Tamenglong District ka tainaba Tamenglong District na konba Dabaizang village sa thokibani hari. Nomay kap na ba adu da laikhidre sing adu Chenkhre Mizo Army CKM gi lami sing ni hari. Laikhidre sing adu gi maming Alex Sabai Pongba Rambo amadi Ringo koba miyoshing oiramba yai haina thazanari. Khud thokna bagi thodok adu matau karamna thokna khibano haiba hauzik phawbagi oina khangma ngamdri. Atopa paugi likhun amagi matung inadi Tamenglong District ki Dabaizang village da leiba suspension of operations su yaudaba Kukilal Hawalub UKNA gi camp manung da thokibani. Lalolub adu ki duty toriba member Amana camp manung da leiba Mamanaba manga nomaina kaptuna hatkibani su haina su pau asina hari. Bangalore da Manipur dagi Nupi ama Yaona Nupi ani dagi lupa crore taramari henbagi koken DRI na Chenkhre. Manipur dagi Nupi ama Yaona Nupi ani ngarang Bangalore gi Kotampet manak dagi Directorate of Revenue Intelligence DRI gi kangmuna lupa crore taramari ga lakh humpumapan longi oigadaba koken ga Konana fare hari. Pawasina hai faraba Manipur gi Nupi adugi maming Laljam Luwai kawi aduga atopa nupi aduna Mizoram dagi langthang liangni kawi. Makoi anina tongan ba soap box ta koken kg taret hablaga purambani. Farba miyoy ani asi hauzik wahang pahang chathari hari. Numit kharanigi mamangda so Bangalore airport manaktagi Directorate of Revenue Intelligence DRI na miyoy amadagi lupa crore nifuramgi mamal oigadaba koken sing fagat kibasu laikhre hari. Search operation da Kangpopi District ki mafam ani digi khulai kaya marum Chenkhre. Ngarang security force ki kangbuna tongan mafam ani habadi Hatlamlaga police station gi manung channel leiba Chenkhre Khulan village amadi Kangpopi police station gi manung channel leiba Mauhing village amadi Changobung village search operation chathaba matamda lotchin duna thamlamba nomai amadi maruna chingba kaya marum phangba ngamle hari. Police ki pau asina hai Faglaba khulai sing adudi magazine ga Konana insas rifle ama T sight magazine ga Konana Trena 3 rifle ama local mat lethod ama magazine ga Konana .32 gi pistol ama local mat ball action rifle mari can pompis ani M16 rifle ama MA1 SO rifle ama sniper rifle ama .32 bore pistol ama single barrel rifle turret ball action rifle mari Full max rifle taruk improvised mortar ani amadi tube launcher marini hari. Aduga operation aduda fagalaba nomai maru sing adudi .3 nautre ge ammunition yankai latho cell ani 12mm round ball action tara pompi cell ani 84mm RLHE round ama 7.62 mm ke black round Humpumathoi single barrel black round turret amadi 7.62 mm SLR black round contra humdoini hari. Search operation aduda fagalaba explosive sing aduna hand grenade taruk amadi store item da Bafang wireless set ani BP plant ani handheld radio set ani 36 hand grenade army ring ani 36 hand grenade detonator mari sniper rifle magazine ama amadi 3.32 bore pistol magazine amani hari. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Tongan ba mafamdagi lalhoba taret Chenkhre. Ngarang security force ki kambuna tongan ba mafam singdagi lalholub anigi lanmi kara fagat pangamkhre.
Ngarang Technopol District ki More Police Station ki manung chana Indo-Myanmar Border Pillar 79 Pangal Basti dagi Manipuri lahloluk ama oriba KSCP ki lanmi ahum fagat pangamle hari. Faraba Singh adudi Komantem Umakanta Singh Alice Jinglai Sahi Kuntrataru Laifam Mongbung Jiribam Pukrambam Nauton Singh Alice Tomthin Chahi Kunithoi Laifam Ningthokong Maya Lekai Ward number 9 Amadi Swebam Vargil Maitei Alice Phirepa Chahi Kulhumdoi Laifam Irom Major Imphal West District ni hari. Makhatana security ki kangbu nangarang Imphal East District ki Hengang Police Station ki manung chana Korengai Chingol Lekai area dagi laholub UPPK ki lami mari fare hari. Farba miyosing adudi Nissan ngangbam Alice Tamngakpa Chahi Kunmari Laifam Kumbong Maya Lekai. Laisangbam Rosen Singh Alice YB Chahi Kuntramanga Laifam Chuchampur Khoka Tampak Maite Lekai Hozina Langol Gambiles John 1 Imphal West Chungkham Kiran Maite Alice Lepsin ba Chahi Kunmathoi Laifam Kumbong Maya Lekai Amadi Chandam Ratan Maite Alice Lion Chahi Nifumathoi Laifam Koirangai Bazar Imphal Isni Hari. Farba Mioy Singh Asidagi Silver Machugi Hyundai Gate Car Registration Number AS03Z 4722 Sel Oina Lupali Singh Mapanga Chani Kuntra Nepalgi Lupataragi Currency Note Ama Mobile Phone Manga SIM card Manga Aadhaar card Mari Amadi PAN card Ama recover Tobangam Le Hari. Haukiba July Kundasu Imphal East District Lamlai Police Station ki manung channel laiba Telau Maya Lekadigi Pokso Eki Makhada Mioy Ani Fare Hari. Farba Mioy Sing Adudi Cadre Mayum Azoi Chahi Kun Laifam Telau Maya Lekai Amadi Maksata Bam Azoi Chahi Kun Mathoi Laifam Nongada Kamong Khunjau Imphal East District ni Hari. Amaramda Numit Asimaktada Manipur Police ki Kangbu Amana Imphal East ki Hengang Police Station ki manung chana Mantripukri Bazar dagi Indian Made Foreign Liquor Amadi Beer Khara Fagat Pangam Le Hari. Fagalaba using Adudi Whiskey bottle ani vodka bottle taramathoi MC Dowells whiskey bottle ahum Kingfisher beer nifumari ken fagale hari. Sahi tara humdoi da ngariba nopa mahiroi ama boarding manakta thori yalaga sidun leramle. Bisnupur District ki Phagaucha Ikai Police Station ki manung chanba Saiton Bazar Mamangda leiba Lamjing Mera Mahaikolda Class 6 tamliba nupa mahiroi ama school adugi boarding manakta hoba upal amada ngasi ayuk thori yalaga siduna leiramle. Masagi chahi tara humdoi khaktama ngariba mahiroi nupa macha adugi mamingna Furit Sapam Santos Alice Picture kawi. Mahak Phagaucha Ikai Awang Laikai Ward number 1 dagi Furit Sabam Ningthem koba amagi machanupani. Mahak Hozik Thokliba Kanglup ki Irang asina maram oiraga matam khara lairik tamba phangnudraba matungda school asida residential oina leiraga lairik tamlakhibani. Mahak ayuk anganbada mahaki kada leiramdre haidana koiti thinarakpada ngasi ayuki pung 3 rom tarapada u amada Kudaina Thori Yalagan Lerambani Hari. Mahak Kudakta School Adugi Oja Singna Kwatada Laiba Primary Health Center da Laikanaba Pukulaki. Adobo Hospital Hek Yawaga Doctor na Mahak Lai Kidre Haina Fundoraki. Missy Sigi Matanga Police na UD case Amat Register Tauray. Maduga Loinana Nupamacha Adugi Hakchang Adu Ribsta Postmortem Taukre. Tazaba Yaba Mapamdagi Pangba Pauna Hai. Laikidraba Angang Asigi Purikauda Chi Amayorami. Che Adu Suicide Note. Oibra Habadu Yingstili. Missy Asigi Matangda Joint Action Committee Against Unnatural Death of Furit Sabam Santos Haiba Amasem Cray. JSC Asigi Convener na Kangembam Jaya, Chairman na K. Coggins na, Co-Convener na Moirang Tem Alice na. Missy Asigi Langla Langjil Atubada Putopina ba Marilena Singda Apil Taurakli. Yum Sana ba Lebak Tobada Second World War Matamgi Bom Yauna Yamlaba Potlam Sing Fang Cray. Ngasi ayuk Singzamay Police Station ki manung chanba lang tabalda yum sana ba lebak tawbada Second World War matamgi bom yauna yamlaba potlam sing phambangam khre hari. Pau asin makatana hari bana chawrakna foot mari rom tawtharaba matungda yamlaba potlam sing adu phambangam kibani. Phangkiba potlam sing adugi manungda kolhing karaba empty cell case, water bottle, hand grenade, tin can yauna atay military gi potlam kaya yauri. Hairiba military gi polam sing asi Imphal da sokna kiba itihasik oiba landfam da lekhidraba Allied Force ki landmi singi oiramba yai haina thajanari. Official oiba pau amana haribadi ngasi fangkiba Second World War ki matam singi polam sing adudi Kanchipur chengi manak nangna fangkibani. Hairiba mafam asida Second World War ki matamda Allied Force ki military camp amaleram ki. Hairiba mafam asi Japanese troops singi mayokta defend tawnaba Allied Force na sizina kiba yamna maru oiba mafam amani.
Hariba jaga asi chingni ikoi koisilaga leiba jagani. Imphal da Japanese Force, Indian National Army amasung British na lead tauba Allied Force ki marakta sokna kiba akanba lanfam aduda nakal animak ki oina yamna chauna misimina nangkibani hari. Rims ki oina matam gi oiba mathok taba posting recruitment toropa matamda matam chana thabak haidopa ngamdribasi karigino haina hanglakli. Regional Institute of Medical Science Rims ki oina matam gi oiba mathok taba posting recruitment toropa matamda matam chana thabak haidopa ngamdriba karigino loinana recruitment toropa matamda Rims na tawbagi mahutta AIMS na tawbo oina Common Recruitment Examination pangtholiba asina karigino haibasi praja section kaya digi wahang kaya hangnarakli. Praja section kaya digi hangnarakliba wahang sing asigi manung channa ing kumja lisingani tarataruk ki January taratarukta matam adugi Rims ki Director Professor S. Rita Devi na thokiba order Amana MTS post Chamaga Contramari Longnaba Matik Chaba candidate sing digi application kauki aduga ing kumja lisingani kulhumdogi November tarani thoida exam tauki. Adubo ngasi phawa post adugi result mapung phana haidoktana leiri. Result haidokpa ngamdriba adugi tongan maram singdi leramgani adubu kamdongna kadaidagi maram sing adu thoraklibano. Miyoi khara khaki aningba apamba thunghanba ngamde haiduna miyoi lising kayagi punsi manghanaba honabadi achumba khongthang oiroi hairakli. Maram aduna MST gi post chamaga kontramari laukiba asigi ayat apan pibiraba singnasu lamdam asigi thabak phangdriba naha kayagi tongi punsibu khanbiduna amadi mari leinaba singa tathok tasin tawduna warushin ama puraknaba honaba mathok tare. Aduna trabadi ayat apan piriba singi mathakta khoisauna raba exam thakiba miyoi onsilak loi hainingai leite. Maduna kathopaga lonena Rims bo awang bathakta pukhanaba amadi mathau taba posting mensinaba honariba Rims ki makok thongwa officers singna honariba kaya asibu Yaona ba maikeda puna ba honaba habasisu achumba khongthang amadi natte haina su phangdona rakli. Churchampur Medical College ta internship tawnaba ayaba piraklaba medical mahairoi sing asi phawba internship tahondana leire hadi. Foreign countries singda medical tamluraba state amadi India manungda medical practice tawba yanaba exam pass tawga state asigi medical college singda internship ki ayaba pirabasu Churchampur Medical College CMC the internship tawba yanaba piraklaba medical students sing asi phawba internship tahondana amadi mari lenaba authority ki makedagi official oba notification thoktriba asi Mahairoi singi khalaga tha asigi manungda internship fangnaba order thokpiyo haina internship tawgadaba mahairoi singi maikedagi appeal tawrakli. Hiramasiga mari lenana ngasi infage babu paragi mafam amada pawmi singa unaba amada mahairoi amana hai. Makhoi sing asi haukiba chahi lisingani kulmari da pass tawraba amadi sahi asigi June 18 da NLC na counseling tawraba matung state asida internship tawba yabagi ayaba piraba ngakthani. Madugi matung inna medical tamluraba mahairoi humdra humdoi asi CMC da internship kidamak allotment pirakhibani. CMC da allotment piraklabasu janimsa adumak internship tawba yagani haibagidamak makhoi mahairoi humdra humdoi asi CMC da internship pirakpada harauna lerakhibani haina phangdokhi. Mahakna makhatana pawmishinga phangdokhibada laibak thibadi State asida leriba medical college marida internship tawgadaba mahairoi sing internship haukhrabasu CMC gi oinadi haudaba amadi roster tholakpadagi internship tawgadaba college ta hangluba matamda CMC natraga mari lenaba authority gi maikedagi aiba order natraga notification ama ngaibagi roster pidabani haina khangbangamki Maramasina mahairoi singi career gi khalaga chaliba tha asidagi internship hoba yanaba authority gi maikaidagi order thokpiyu maduna tabatarabadi mahairoi sing asigi career mangduna mathang chahida PG phawba tawba yaroidabagi maram oiragani haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Arubada marueba paw amuka hana pizari Tamenglong district ki Daibezangda Kokilal Hoba Loop aniki marakta nomai kapnabagi thodokta miyoi manga sire. Bengaluru da Manipur dagi Nupi ama Yaona Nupi ani dagi lupa crore taramari henbagi koken DRI na phagakhrei. Search operation da Kangpopi district ki mafam ani dagi khulai kayamarum phagakhrei. Matang asida Loyalam E-PAO na namitangi pau bibil lazare tabiri bakudi mapu amuka hana kurumjani.